ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯁꯣꯏꯗꯅ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2025ꯅ ꯂꯥꯛꯄꯗ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯑꯁꯅꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯄꯣꯛ ꯔꯣꯜꯅꯦꯕ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯑꯗꯣ ꯈꯪꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯒꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯍꯥꯏꯕꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯑꯗꯩ ꯃꯁꯥꯂꯥ ꯁꯤ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯑꯁꯤ ꯃꯌꯥꯝꯁꯦ ꯇꯞꯅ ꯇꯞꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯇ ꯗꯤꯇꯦꯜꯁ ꯑꯣꯏꯅꯗꯤ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯍꯥꯞꯀꯗꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯤꯁꯦ ꯑꯗꯨꯝ ꯌꯣꯝꯁꯤꯟꯈ꯭ꯔꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯤꯁꯟꯈ꯭ꯔꯅꯤ ꯚꯤꯗꯤꯑꯣꯁꯦ ꯗꯤꯇꯦꯜꯁꯇꯤ ꯌꯥꯎꯔꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤꯁꯦ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯦ ꯁ꯭ꯇꯤꯝꯁꯦ ꯄꯨꯡ ꯑꯩꯒꯤꯗꯤ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯃꯌꯥ ꯁ꯭ꯇꯤꯝ ꯇꯧꯖꯩꯌꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯎꯕꯁꯤꯁꯨ ꯃꯨꯟꯅ ꯑꯗꯨꯝ ꯐꯖꯅ ꯇꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯁ꯭ꯇꯤꯝ ꯇꯧꯅꯤꯡꯉꯥꯏꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯣꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯦꯕ ꯄꯨꯡ 1.5 ꯐꯖꯅ ꯃꯨꯜꯂꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯁꯤꯒꯤ ꯈꯨꯇꯧꯁꯦ ꯑꯩꯁꯨ ꯍꯦꯛ ꯎꯕꯗꯀꯣ ꯄꯣꯛ ꯂꯚꯔꯁꯀ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯁꯤꯁꯦ ꯂꯦꯛꯊꯣꯛꯇꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯔꯛꯁꯦ 1 kgꯅꯦꯕ 1 kg ꯆꯥꯕꯗ ꯀꯩꯁꯨ ꯌꯥꯝꯅ ꯂꯦꯛꯊꯣꯛꯄ ꯑꯣꯏꯕꯗꯣ ꯑꯗꯨ ꯀꯩꯁꯨ ꯑꯣꯏꯈꯤꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯇꯥꯎꯊꯣꯛꯏꯕꯅꯤꯅ ꯑꯗꯨꯒ ꯁꯤꯁꯦ ꯃꯁꯛ ꯃꯆꯨ ꯐꯖꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯣꯌꯥ ꯁꯣꯁꯇꯣ ꯑꯗꯨꯗꯣ ꯂꯧꯔꯒ ꯈꯔ ꯇꯩꯁꯟꯕꯤꯔꯦ ꯃꯊꯛꯇ ꯑꯗꯨꯒ ꯁꯤ ꯀꯪꯍꯟꯗꯣꯏꯅꯦ ꯃꯌꯥꯝ ꯁꯣꯌꯥ ꯁꯣꯁ ꯇꯩꯕꯁꯦ ꯀꯪꯍꯜꯂꯦꯕꯀꯣ ꯑꯩꯗꯤ ꯕ꯭ꯂꯣꯋꯔꯅ ꯀꯪꯍꯜꯂꯦ ꯚꯤꯗꯤꯑꯣꯁꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯎꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯅꯦ ꯈꯨꯠ ꯈꯔ ꯆꯪꯕ ꯃꯇꯝ ꯈꯔ ꯆꯪꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯄꯤꯒꯤ ꯑꯣꯏꯔꯒ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗꯤ ꯀ꯭ꯔꯤꯀꯦꯛꯁꯅꯤ ꯃꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯁꯥꯟꯅ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒ 50 ꯐ꯭ꯔꯤ ꯁ꯭ꯄꯤꯟ ꯐꯪꯕꯤꯔꯣ ꯀ꯭ꯔꯤꯀꯦꯛꯁ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯗꯨꯗ ꯖꯤꯂꯤ ꯒꯦꯝꯁ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯅ iPhone 16 Pro Max ꯐꯪꯕꯒꯤ ꯆꯥꯟꯁ ꯐꯥꯎꯕ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ 300 ꯔꯦꯄꯤꯠ ꯕꯣꯅꯁ ꯑꯣꯏꯅꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯁꯥꯟꯅ ꯀꯌా ꯑꯃ ꯌꯥꯎꯔꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯀꯦꯁꯕꯦꯛ ꯑꯣꯏꯅ ꯂꯥꯛꯀꯤ ꯃꯊꯛꯇ ꯐꯪꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯛꯁ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯦ ꯒꯨꯒꯜ ꯄꯦ ꯃꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯀꯦꯛꯁ ꯑꯗꯨ ꯑꯩꯒꯤ ꯀꯣꯃꯦꯟꯇ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯃꯒꯦ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯂꯨꯄꯥ 100 ꯐꯪꯕꯤꯔꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯔꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯉꯁꯤ ꯆꯆꯥꯅ ꯆꯥꯗꯣꯏꯁꯦ ꯀꯩꯀꯩꯅꯣ ꯄꯣꯛ ꯔꯣꯜꯅꯦ ꯑꯗꯩꯗꯤ ꯁꯤꯅ ꯀꯔꯤ ꯀꯤꯝꯆꯤꯅꯦ ꯑꯗꯒꯤ ꯔꯤꯞꯁ ꯐ꯭ꯔꯥꯏꯅꯦ ꯁꯤ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯁꯨꯞꯅꯦ ꯆꯥꯛ ꯈꯔꯒ ꯇꯧꯔꯒ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯔꯦꯁꯤꯄꯤ ꯍꯥꯞꯄꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯁꯤꯀꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯂꯧꯊꯣꯛꯑꯦ ꯐꯖꯗ꯭ꯔꯥ ꯊꯝꯖꯤꯟꯈ꯭ꯔꯒ ꯀꯛꯑꯒꯦꯀꯣ ꯊꯥꯕꯤ ꯍꯥꯎ ꯍꯥꯎ ꯐꯖꯩꯌꯦ ꯇꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯐꯥꯔꯁ ꯇ꯭ꯔꯥꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯔꯛꯑꯒꯦ ꯍꯧꯔꯒꯦ ꯃꯁꯛꯇꯤ ꯐꯖꯔꯦ
How? Sa video na minute. Kimchi mà hi char. Mai chả bị đắng.
nupi maza nupi mazado aigi manakta chak charieba aina sabse ma munmune yeng leireba aina ma ai yeng leire haupna slore so sitna ja thoke Have you had, bro? Lettuce tamda kotlaga hawe si kimchi se Kimchi taro. Tita. Tita cuma. Si foto oh. hard.
ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯛ ꯔꯣꯜꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯑꯁꯦꯡꯕ ꯀꯤꯝꯆꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯀꯥꯟꯗ ꯐꯤꯁ ꯁꯣꯁꯇ ꯍꯥꯞꯄꯣ ꯍꯥꯏꯕꯅꯦꯕ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯗ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯐꯤꯁ ꯁꯣꯁ ꯂꯩꯇꯕꯒꯤ ꯁꯣꯌꯥ ꯁꯣꯁ ꯇꯧꯋꯦꯕꯀꯣ ꯁꯤ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃ ꯀꯩꯅꯣ ꯆꯦꯡꯒꯤ ꯔꯥꯏꯁ ꯐ꯭ꯂꯣꯔꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯏꯁꯤꯡꯗ ꯈꯔ ꯀꯨꯏꯅ ꯂꯣꯜꯂꯦ ꯅꯪꯍꯜꯂꯒ ꯑꯗꯨꯒ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯁꯣꯌꯥ ꯁꯣꯁꯀꯤ ꯃꯍꯤꯗꯣ ꯑꯁ ꯑꯩ ꯀꯣꯟꯅ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯉꯥꯡꯁꯤꯡ ꯌꯦꯡꯉ